ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯕꯣꯀꯨꯜꯖꯥꯎ ꯀꯧꯕ ꯌꯦꯟ ꯌꯥꯝꯅ ꯀꯥꯎꯅꯕ ꯄꯥꯝꯕ ꯑꯍꯜ ꯑꯃꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯃꯧ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯌꯦꯟ ꯀꯥꯎꯅꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗꯅꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯛꯄꯒꯤ ꯏꯃꯨꯡ ꯃꯪꯒꯣꯜꯗꯨ ꯏꯆꯥꯏ ꯆꯥꯏꯕꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯥꯏꯕꯤ ꯍꯥꯏꯗꯨ ꯁꯥꯎꯔꯤ ꯃꯪꯒꯣꯜꯗꯨ ꯁꯧ ꯁꯧ ꯂꯥꯎꯅ ꯂꯝꯇꯨꯗꯨ ꯇꯥꯁꯤꯜꯂꯤ꯫ ꯏꯃꯨꯡꯅꯦꯅ ꯃꯤꯅ ꯁꯪꯄꯥꯏ ꯑꯃ ꯂꯩꯔꯤꯕ, ꯆꯥꯕꯅ ꯃꯁꯤꯗ ꯄꯨꯈꯝ ꯆꯥꯔꯤꯕ, ꯊꯕꯛꯂꯥ ꯀꯅꯥꯝꯇ ꯁꯨꯅꯤꯡꯕ ꯅꯠꯇꯦ, ꯃꯁꯤꯗꯩꯁꯤꯗ ꯈꯤꯜꯂꯒ ꯆꯥꯛꯈꯣꯝ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯅꯦꯕ, ꯃꯇꯦꯡꯂꯥ ꯈꯖꯤꯛ ꯐꯥꯎ ꯄꯥꯡꯕꯤꯅꯕ ꯂꯩꯕ ꯅꯠꯇꯦ꯫ ꯃꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯧ ꯑꯍꯜ ꯃꯥꯏꯄꯥꯛꯄꯤꯗꯨ ꯍꯦꯛ ꯄꯥꯜꯂꯕ ꯃꯥꯜꯂꯤ꯫ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯜꯗ ꯐꯠ ꯊꯣꯔꯛꯂꯒ ꯃꯈꯣꯜꯗꯣ ꯈꯔ ꯆꯥꯎꯅ ꯅꯨꯄꯥ ꯍꯦꯛ ꯃꯥꯅ, "ꯃꯧ ꯑꯇꯣꯝꯕꯤ, ꯅꯪ ꯍꯥꯏꯗꯨ ꯀꯅꯥꯗꯅꯣ? ꯀꯅꯥꯗꯅꯣꯕ? ꯃꯁꯤꯗ ꯐꯝꯖꯥ ꯆꯥꯗꯅ ꯈꯤꯜꯂꯒ ꯆꯥꯛꯈꯣꯝ ꯆꯥꯏ ꯀꯥꯏꯅ ꯍꯥꯏꯗꯨ ꯀꯅꯥꯗꯅꯣꯕ?" "ꯏꯆꯦ, ꯑꯩꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯍꯥꯏꯖꯕꯅꯤ, ꯏꯆꯦꯗ ꯑꯇꯝꯅꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯏꯃꯨꯡꯁꯤꯗ ꯃꯤ ꯀꯌꯥꯝ ꯂꯩꯗꯅ? ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯂꯩ, ꯑꯗꯒꯤ ꯃꯈꯣꯏ ꯇꯥ ꯍꯣꯏ ꯂꯣꯏꯅ ꯂꯩꯁꯤꯗꯤ꯫ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯣ ꯏꯃꯥ ꯍꯣꯏꯗ ꯅꯠꯇꯦ, ꯇꯧꯅꯨ꯫ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯛꯏꯅꯤ꯫ ꯉꯁꯤ ꯉꯔꯥꯡꯗ ꯂꯥꯛꯑꯒ ꯃꯁꯤꯗ ꯀꯣꯆꯤ ꯀꯣꯔꯥꯡ ꯀꯣꯠꯇꯅ ꯉꯥꯡꯕꯗꯣ ꯑꯩꯗꯤ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯆꯤ ꯀꯣꯠꯇꯕꯤ ꯍꯦꯛꯇ ꯃꯌꯦꯛꯇ ꯍꯥꯏꯖꯔꯛꯑꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯆꯦ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ, ꯃꯈꯣꯏ ꯇꯥꯇꯣꯟꯅ ꯂꯣꯏꯅ ꯇꯝꯂꯕꯅꯤ꯫ ꯃꯁꯤ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯅꯦ꯫ ꯍꯧꯅꯨ, ꯅꯆꯦꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯌꯣꯠ ꯁꯥꯟꯅꯕꯤ ꯃꯥꯏꯄꯥꯛꯄꯤ ꯀꯥꯏꯅ ꯏꯃꯨꯡꯁꯦ ꯆꯦꯛꯀꯥ ꯀꯥꯏꯅ ꯐꯥꯎꯔꯤꯕꯅꯤ, ꯈꯪꯉꯦꯗꯅ? ꯅꯪꯒꯨꯝꯕꯤ ꯁꯦꯟꯗ꯭ꯔꯥꯡ ꯃꯥꯟꯕꯤꯁꯤꯗꯤ ꯈꯨꯠ ꯑꯣꯏꯅꯥꯅ ꯅꯠꯇꯦ, ꯈꯨꯅꯥꯎꯕꯤ ꯑꯁꯤꯅ ꯐꯥꯎꯕ ꯏꯂꯥꯏ ꯂꯥꯏꯅ ꯊꯥꯡꯒꯠꯂꯒ ꯂꯥꯡꯊꯦꯛꯄ ꯉꯝꯃꯤ ꯈꯪ꯫ ꯏꯁ, ꯌꯥꯝ ꯀꯜꯂꯤꯀꯣ ꯏꯆꯦ ꯏꯕꯦꯝꯃ, ꯅꯅꯥꯎ ꯑꯩꯈꯣꯏꯁꯨꯅꯦ ꯑꯔꯥꯏꯕ ꯅꯠꯆꯗꯕꯗꯣ, ꯊꯥꯡ ꯇꯥ ꯁꯥꯟꯅꯕꯤꯅꯦ, ꯁꯥꯟꯅꯕꯤ꯫ ꯏꯆꯦ ꯍꯣꯏꯒꯨꯝꯕꯤꯁꯤꯗꯤ ꯍꯥꯏꯔꯨꯅꯨ, ꯀꯅꯥꯒꯤ ꯀꯜꯂꯕ ꯅꯨꯄꯥ ꯇꯔꯥꯒꯁꯤꯗꯤ ꯑꯃꯨꯛꯇꯗ ꯀꯥꯎꯊꯦꯛꯂꯤꯕ ꯂꯥꯏꯕꯤ ꯈꯪꯕꯤꯔꯕ꯭ꯔꯣ? ꯏꯁ, ꯑꯃꯨꯛ ꯊꯥꯕꯗ ꯐꯥꯎꯕ ꯊꯥꯐꯝ ꯂꯩꯔꯣꯏꯗꯕꯁꯤꯅ ꯃꯁꯤꯗ ꯊꯥꯡ ꯇꯥ ꯍꯩꯔꯦ ꯀꯥꯏꯅ ꯃꯨꯛꯂꯤ꯫ ꯅꯪꯒꯤ ꯊꯥꯡ ꯇꯥꯒꯗꯨꯅ ꯃꯥꯏꯄꯥꯛꯄꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯖꯕ ꯉꯝꯗꯣꯔꯤꯕ? ꯉꯝꯃꯤ ꯉꯝꯗꯦ ꯍꯥꯏꯗꯣ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯅꯁꯤꯔꯣ? ꯌꯦꯡꯅꯁꯤꯔꯕ ꯑꯃꯨꯛꯇꯪ? ꯈꯨꯅꯤꯡꯅ ꯆꯣꯡꯈꯠꯂꯒ ꯑꯃꯨꯛꯇꯪ ꯁꯨꯙꯕꯗ ꯉꯥꯎꯔꯒ ꯇꯥꯔꯒ ꯂꯩꯅꯤ ꯈꯪꯗ꯭ꯔꯤꯒꯤ꯫ ꯏꯁ, ꯅꯪꯒꯨꯝꯕꯅ ꯃꯥꯏꯄꯥꯛꯄꯤ ꯑꯩꯉꯣꯟꯗ ꯁꯨꯙꯗꯧꯔꯤꯕ? ꯍꯥꯏꯌꯣ, ꯅꯣꯛꯇꯨꯝ ꯅꯣꯛꯆꯤꯟꯒꯦꯗꯤꯍꯦ, ꯍꯦ꯫ ꯏꯁ, ꯍꯥꯃꯦꯡꯅ ꯈꯣꯡꯕꯗꯧꯅ ꯅꯣꯏꯅꯤ ꯀꯥꯏꯅ, ꯑꯝꯇ ꯌꯦꯡꯅꯁꯤꯔꯣ? ꯃꯁꯦ ꯌꯥꯝ ꯎꯁꯤꯜꯂꯛꯇ꯭ꯔꯦꯁꯦ, ꯅꯝꯊꯣꯛꯂꯒꯦꯗꯤꯍꯦ, ꯅꯠꯇ꯭ꯔꯗꯤ ꯌꯥꯝꯅ ꯎꯁꯤꯜꯂꯛꯑꯣꯏꯗꯧꯔꯤ꯫ ꯑꯩꯁꯨꯅꯤ ꯑꯃꯨꯛꯇꯪ ꯅꯝꯊꯣꯛꯅꯕ ꯄꯥꯝꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯏꯆꯦꯅ ꯁꯨꯝ ꯍꯟꯕꯁꯤꯗ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯤ꯫ ꯑꯅꯤꯗꯣ ꯍꯦꯛꯇ ꯃꯄꯤ ꯁꯦꯝꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯄꯥꯛꯄꯤ ꯍꯥꯏꯗꯨꯅ ꯃꯨꯛꯂꯒ ꯃꯈꯣꯜ ꯏꯆꯥꯎ ꯆꯥꯎꯅ ꯃꯅꯥꯎꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ, "ꯑꯩꯅ ꯍꯥꯟꯅ ꯊꯣꯝꯗꯠꯂꯗꯤ ꯁꯥꯃꯨꯅ ꯀꯛꯆꯦꯡꯗ ꯅꯟꯊꯦꯛꯂꯦ ꯍꯥꯏꯅ ꯋꯥꯔꯤꯅꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯄꯨꯔꯛꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯝꯃꯤ꯫ ꯁꯦ, ꯅꯪ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯛꯑꯣ꯫ ꯏꯁ, ꯆꯥꯎꯔꯕꯅꯤ ꯁꯥꯡꯂꯕꯅꯤ ꯀꯥꯏꯅ ꯃꯨꯛꯂꯤꯕꯅꯤꯅꯦ, ꯀꯨꯏꯔꯔꯣꯏ ꯀꯞ ꯇꯧꯕ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯧꯔꯒꯦꯅꯦ꯫ ꯍꯧꯔꯣ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯒ ꯆꯣꯡꯈꯠꯂꯒ ꯃꯆꯦꯍꯜꯗꯨꯒꯤ ꯈꯗꯥꯡꯗ ꯁꯨꯔꯝꯃꯤ꯫ ꯄꯤꯛꯆꯕꯒꯤ ꯋꯥꯅꯤ, ꯆꯩꯔꯣꯡ ꯃꯥꯟꯕ ꯃꯈꯨꯠꯇꯨ ꯁꯥꯐꯨ ꯀꯟꯅ ꯁꯨꯔꯛꯄꯗꯨꯗꯗꯤ ꯅꯥꯔꯗꯨꯅ ꯃꯆꯦ ꯕꯦꯝꯃꯗꯨ ꯈꯗꯥꯡꯗꯨ ꯄꯥꯏꯁꯤꯜꯂꯒ, "ꯅꯥꯏꯅꯦ, ꯄꯤꯛꯏ ꯈꯨꯄꯤꯛꯁꯤꯒ, ꯀꯝꯗꯧꯋꯦ? ꯄꯤꯛꯏ ꯀꯥꯏꯅ ꯎꯁꯤꯠꯇꯕꯗꯣ? ꯌꯥꯝ ꯑꯐꯥꯎ ꯁꯥꯡꯉꯨ, ꯑꯩꯒꯤ ꯈꯨꯠꯆꯥꯎꯁꯤ ꯎꯔꯕ? ꯁꯤꯡꯗ ꯊꯣꯝꯕꯗ ꯅꯪ ꯍꯧꯖꯤꯛ ꯎꯐꯨꯜ ꯂꯣꯟꯗꯧꯔꯤꯕꯅꯤ ꯈꯪ." ꯍꯥꯏꯔꯒ ꯃꯥꯏꯄꯥꯛꯄꯤ ꯈꯨꯠꯆꯥꯎꯗꯨ ꯍꯦꯛꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯤ ꯁꯔꯤꯠ ꯁꯔꯥꯛ ꯇꯧꯅ ꯐꯠ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯄꯥꯛꯄꯤ ꯄꯤꯁꯨꯝ ꯁꯨꯞꯅ ꯂꯩꯊꯣꯛꯄꯒꯁꯨ ꯇꯧꯔꯤꯅꯤ꯫ "ꯀꯝꯗꯧꯋꯦ? ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ" ꯍꯥꯏꯔꯒ ꯃꯥꯏꯄꯥꯛꯄꯤ ꯃꯈꯨꯠ ꯌꯦꯠ ꯑꯣꯏ ꯆꯪꯗꯅ ꯍꯦꯛꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯤ ꯃꯥꯅ ꯐꯅ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯗꯨꯅꯁꯨ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯗꯨꯗ ꯉꯥꯛꯊꯣꯛꯄ ꯋꯥꯔꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯕꯒꯤ ꯃꯍꯨꯠ ꯁꯥꯖꯦꯟ ꯁꯦꯝꯂꯒ, "ꯑꯩꯅ ꯁꯨꯝꯍꯟꯕꯁꯤꯗ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯦ, ꯃꯁꯤ ꯍꯦꯛꯇ ꯀꯥꯎꯊꯦꯛꯂꯒꯦ" ꯍꯥꯏꯅ ꯃꯆꯦ ꯕꯦꯝꯃ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯁꯨ ꯃꯁꯥ ꯑꯀꯟꯕꯗꯨ ꯐꯨꯗꯣꯛꯂꯒ ꯃꯅꯥꯎꯅꯨꯄꯤꯗꯨ ꯐꯨꯅꯕ ꯇꯧꯔꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯁꯔꯤꯠ ꯁꯔꯥꯛ ꯇꯧꯗꯨꯅ ꯃꯆꯦꯗꯨꯕꯨ ꯐꯨꯅꯕ ꯂꯥꯛꯅꯔꯤ꯫
ꯑꯅꯤꯗꯨꯒꯤ ꯂꯥꯎꯅ ꯈꯣꯡꯅꯕ ꯃꯈꯣꯜꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯖꯥꯃꯤꯅꯤꯗꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯅꯨꯡꯊꯤꯜ ꯇꯨꯝꯂꯝꯕꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨꯗꯤ ꯏꯈꯪ ꯈꯪꯅ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯕꯣ? ꯁꯤꯗꯤ ꯂꯥꯟ ꯂꯥꯛꯂꯕ ꯃꯥꯜꯂꯦꯅꯦ꯫ ꯍꯩ ꯑꯆꯧꯕ, ꯑꯇꯣꯝꯕ, ꯃꯧꯋꯥ ꯅꯣꯏꯕꯣ ꯂꯥꯟ ꯂꯥꯛꯂꯕ ꯃꯥꯜꯂꯦꯅꯦ ꯍꯥꯏꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯄꯗ ꯂꯥꯎꯅ ꯈꯣꯡꯅꯔꯝꯂꯤꯕ ꯃꯈꯣꯜꯗꯨꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯀꯥꯎꯊꯦꯛꯅꯕꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯗꯤ ꯃꯃꯧ ꯑꯅꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯅ ꯂꯥꯟꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯡꯒꯣꯜꯗ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯍꯩ ꯃꯧ ꯑꯍꯜ, ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯝꯅ ꯇꯧꯅꯨꯅꯦ, ꯊꯥꯗꯣꯛꯅꯧꯅꯦ ꯅꯣꯏꯕꯣ꯫ ꯃꯩꯄꯥꯛꯄꯤ ꯏꯃꯥ ꯈꯔ ꯍꯟꯗꯣꯛꯄꯤꯌꯨ, ꯅꯃꯧꯒꯤ ꯈꯨꯠꯆꯥꯎꯅ ꯊꯥꯕꯗ ꯏꯃꯥꯗ ꯄꯥꯜꯂꯗꯤ ꯁꯣꯏꯗꯅ ꯁꯣꯔ ꯊꯤꯡꯕ ꯇꯥꯔꯦ꯫ ꯂꯩꯕꯤ ꯏꯃꯥ ꯅꯃꯧꯅꯦ ꯃꯁꯤꯒꯤ ꯁꯥꯖꯥꯎꯁꯦ ꯑꯝꯇ ꯀꯥꯎꯊꯦꯛꯀꯦ, ꯄꯥꯟꯕ ꯇꯥꯔꯦ, ꯈꯔ ꯑꯝꯇ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯍꯣꯏ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯂꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟ ꯀꯜꯂꯞꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯇꯥꯅꯕ ꯃꯑꯣꯡꯗ ꯂꯥꯎꯔꯝꯃꯤ꯫ ꯍꯥꯏ ꯑꯆꯧꯕ, ꯑꯇꯣꯝꯕ ꯅꯣꯏ ꯑꯅꯤꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ, ꯅꯇꯨ ꯑꯅꯤꯁꯤ ꯀꯧꯅꯔꯒ ꯂꯩꯔꯦꯅꯦ ꯅꯣꯏꯕꯣ꯫ ꯃꯃꯥꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯦꯛꯇ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ, ꯌꯦꯡꯉꯣꯕꯁꯦ꯫ ꯀꯩ ꯃꯇꯧꯅꯣ ꯁꯤꯗꯤ? ꯍꯥꯏ ꯅꯃꯤꯠ ꯅꯅꯥ ꯂꯥꯎꯊꯣꯛꯇꯅ ꯂꯩꯔꯅꯨꯅꯦ, ꯅꯇꯨ ꯑꯅꯤꯁꯦ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯈꯥꯝꯗꯣꯛꯎꯅꯦ, ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯦꯅꯦ ꯅꯣꯏꯕꯣ꯫ ꯍꯩ ꯑꯇꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯆꯤꯡꯊꯣꯛꯎꯅꯦ, ꯇꯥꯆꯧꯁꯨ ꯏꯇꯩꯃꯁꯦ ꯌꯥꯝꯅ ꯆꯤꯡꯊꯣꯛꯄꯤꯌꯨꯗꯅ꯫ ꯍꯩ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯂꯩꯅ ꯑꯩꯅ ꯀꯃꯥꯏꯅ ꯆꯪꯁꯤꯜꯂꯣ ꯍꯥꯏ? ꯁꯤꯒꯤ ꯕꯨꯗꯨꯁꯤꯗꯤ ꯑꯁ ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯔꯤꯗ꯫ ꯍꯩ ꯅꯨꯄꯤ ꯁꯦ ꯑꯝꯇ ꯊꯥꯗꯣꯛꯅꯧꯁꯦ, ꯊꯥꯗꯣꯛꯑꯝꯃꯤ ꯅꯨꯄꯥ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ, ꯃꯁꯤꯒꯤ ꯁꯥꯃꯨ ꯃꯥꯟꯕꯤꯁꯦ ꯑꯝꯇ ꯀꯥꯎꯊꯦꯛꯀꯦ꯫ ꯌꯥꯔꯦꯁꯤ ꯅꯪꯕꯨ ꯈꯔ ꯀꯥꯎꯔꯗꯤ ꯁꯣꯏꯗꯅ ꯅꯈꯣꯡꯒꯗꯣ ꯑꯃꯨꯛ ꯇꯦꯛꯄ ꯇꯥꯔꯦꯕ, ꯂꯥꯛꯑꯣ꯫ ꯆꯤꯡꯒꯅꯨ ꯍꯥꯏꯔꯝꯇꯗ ꯑꯌꯣ ꯅꯪꯅ ꯐꯥꯔꯤꯉꯩꯗ ꯅꯇꯩꯃꯅ ꯃꯥꯏꯗ ꯊꯥꯔꯛꯑꯦ꯫ ꯀꯩꯅꯣ ꯇꯥꯆꯧ ꯑꯗꯨꯝ ꯌꯦꯡꯗꯅ ꯂꯩꯔꯕꯣ? ꯅꯅꯥꯎ ꯅꯨꯄꯤꯁꯤ ꯆꯤꯡꯊꯣꯛꯑꯦ, ꯏꯇꯩꯃꯁꯦ ꯄꯨꯁꯤꯟꯕꯤꯈ꯭ꯔꯣ ꯀꯩꯗꯧꯒꯦ? ꯍꯩ ꯄꯨꯁꯤꯟꯅꯕ ꯂꯥꯛꯅꯔꯤꯕꯅꯤ, ꯂꯥꯛꯑꯣꯍꯦ ꯅꯪꯁꯨ, ꯀꯩꯅꯣ ꯂꯥꯛꯑꯣꯅꯦꯍꯦ, ꯊꯥꯗꯣꯛꯑꯣꯍꯦ ꯃꯁꯤꯒꯤ ꯍꯩꯀ꯭ꯔꯨꯁꯦ ꯑꯝꯇ ꯅꯟꯊꯦꯛꯀꯦ ꯇꯧꯔꯒ꯫ ꯀꯣꯟꯅ ꯅꯟꯊꯦꯛꯑꯣ ꯌꯥꯔꯦ ꯍꯥꯏꯅ ꯑꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯑꯗꯨꯃꯛ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯆꯪꯈ꯭ꯔꯕꯗ ꯖꯥꯃꯤꯅꯤ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯩ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯂꯥꯡꯉꯣꯟ ꯍꯥꯏꯗꯨꯅꯤ, ꯃꯁꯤꯒꯤ ꯃꯧ ꯑꯅꯤꯁꯦ ꯃꯤ ꯅꯠꯇꯦ, ꯄꯨꯔꯥ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯅꯦ ꯃꯣꯏꯗꯒ ꯋꯥ ꯀꯟꯅ ꯉꯥꯡꯂꯨ ꯂꯥꯛꯎ ꯌꯥꯕ ꯅꯠꯇꯦꯀꯣ, ꯊꯋꯥꯏꯒ ꯊꯥꯕ ꯁꯣꯏꯔꯣꯏ, ꯑꯗꯨꯅ ꯃꯣꯏꯅ ꯂꯥꯟꯒꯦꯔꯥ ꯆꯨꯝꯒꯦꯔꯥ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯖꯥꯃꯤꯅꯤꯗꯨ ꯃꯃꯧꯁꯤꯡꯗ ꯆꯩꯕ ꯀꯤꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯑꯁꯣꯝ ꯏꯃꯨꯡꯗꯅ ꯑꯆꯧꯕꯅ ꯁꯤꯗ ꯂꯩꯔꯨꯁꯤ, ꯈꯔ ꯇꯞꯅ ꯇꯧꯅꯦ, ꯃꯗꯨꯒꯤ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯀꯥꯎꯊꯦꯛꯂꯛꯄꯒꯤꯅꯦ ꯏꯁꯥꯁꯦ ꯄꯣꯞꯄꯦꯕ꯫ ꯃꯤ ꯊꯥꯡ ꯇꯥ ꯁꯥꯟꯅꯕꯤꯗꯨꯒ ꯀꯔꯤꯒꯤ ꯃꯥꯟꯅꯔꯨꯔꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯁꯥꯗꯨ ꯀꯔꯤ ꯁꯥꯏ? ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ, ꯑꯗꯨꯕꯨꯗꯤ ꯑꯩꯗ ꯅꯠꯇꯦ ꯁꯣꯛꯏꯁꯦ, ꯃꯥꯁꯨ ꯁꯣꯛꯂꯤꯕꯅꯤ꯫ ꯃꯥꯒꯨꯝꯕꯒꯤ ꯊꯥꯡ ꯇꯥ ꯀꯩꯅꯣ ꯑꯩꯁꯦ ꯃꯥꯏꯄꯥꯛꯄꯤ ꯌꯣꯠ ꯁꯥꯟꯅꯕꯤꯅꯤ ꯍꯥꯏꯁꯦ ꯈꯪꯗ ꯁꯥꯕ, ꯑꯗꯨꯒꯤ ꯑꯩꯅ ꯇꯧꯕ ꯉꯝꯕꯗꯣ ꯎꯠꯄ꯫ ꯑꯗꯨꯗ ꯄꯣꯞꯄ ꯅꯠꯇ꯭ꯔꯣ ꯀꯔꯥꯏꯅ ꯌꯦꯡꯉꯤꯁꯦ? ꯑꯌꯣ ꯅꯥꯏꯅꯦ, ꯈꯔ ꯇꯞꯅ ꯇꯧꯅꯦ ꯁꯤꯗꯤꯕ ꯍꯥꯏꯅ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯕꯤꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯤꯕꯗꯨ ꯐꯃꯨꯡꯗ ꯍꯦꯛꯇ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯂꯩꯕꯤ ꯃꯁꯤ ꯑꯍꯜꯅ ꯃꯃꯥꯏꯗ ꯊꯥꯔꯛꯄꯒꯤ ꯅꯥꯗꯅ ꯂꯩꯔꯤꯉꯩꯗꯨꯗ ꯐꯃꯨꯡꯗ ꯑꯃꯨꯛ ꯎꯞꯁꯤꯜꯂꯒ ꯇꯥꯕꯗꯨꯗꯗꯤ ꯅꯥꯃꯟꯗꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯑꯌꯣ ꯁꯤꯔꯦ! ꯆꯣꯡꯕ ꯐꯟꯕ ꯌꯥꯝꯅ ꯄꯥꯝꯗꯥꯏꯅꯦ, ꯌꯥꯝ ꯐꯗꯥꯏꯅꯦ ꯆꯣꯡꯕ, ꯀꯔꯤ ꯁꯥꯔꯦ? ꯑꯩꯅ ꯅꯠꯇꯦ ꯃꯁꯦ ꯅꯪꯅꯅꯤ, ꯅꯪꯅ ꯈꯥꯝꯗꯣꯛꯏꯅꯦꯅ ꯇꯧꯗ꯭ꯔꯗꯤ ꯅꯇꯩꯃ ꯁꯥꯃꯨꯗꯨꯅ ꯐꯨꯔꯛꯄ ꯉꯝꯗꯧꯕ ꯅꯠꯇꯦ꯫ ꯅꯪꯁꯨꯅꯦ ꯏꯕꯦꯝ ꯉꯛꯏꯁꯦ, ꯃꯤ ꯁꯥꯃꯨꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯅꯤꯅ ꯈꯠꯅꯔꯤꯁꯦ꯫ ꯅꯣꯏꯅꯅꯦ ꯁꯥꯃꯨꯅꯦꯅ ꯀꯤꯗꯅ ꯑꯣꯟꯁꯤꯟꯅꯗꯕꯗꯣ, ꯃꯗꯨꯗ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯦ, ꯑꯗꯨꯅ ꯀꯛꯆꯦꯡꯉꯩꯅ ꯆꯤꯛꯊꯠꯄꯅꯤ꯫ ꯃꯤ ꯁꯥꯃꯨꯗꯨꯗ ꯀꯛꯆꯦꯡꯅ ꯑꯃ ꯆꯤꯛꯂꯒ ꯅꯥꯔꯝꯗꯣꯔꯤꯕ, ꯍꯥꯀꯠꯆꯩꯅ ꯑꯗꯨꯝ ꯍꯣꯠꯂꯒ ꯇꯣꯛꯑꯝꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯅꯦ ꯏꯁꯣꯛꯅ ꯕꯤꯝꯗ ꯅꯞꯄꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯕꯗꯣ ꯀꯥꯎꯗꯕ ꯐꯩꯀꯣ? ꯍꯣꯏ ꯀꯥꯎꯗꯦ, ꯑꯗꯨ ꯋꯥꯔꯤꯒꯤ ꯋꯥꯅꯤ, ꯁꯣꯛꯄꯗꯤ ꯅꯪꯅ ꯍꯦꯜꯂꯦ ꯍꯥꯏ ꯋꯥꯅꯤ꯫ ꯉꯥꯡꯗꯅ ꯂꯩꯇ꯭ꯔꯁꯨ ꯃꯥꯏꯁꯦ ꯊꯣꯝꯅꯅꯕ ꯏꯁꯤꯡꯒ ꯐꯤ ꯑꯃꯣꯟꯕꯒ ꯑꯝꯇ ꯄꯨꯕꯤꯔꯛꯎ ꯀꯩꯗꯧꯒꯦ? ꯍꯣ ꯍꯥꯏꯅ ꯇꯣꯝꯕꯗꯨ ꯃꯇꯨꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯥꯛꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯣꯀꯨꯜꯖꯥꯎꯅ ꯌꯦꯟ ꯀꯥꯎꯅꯔꯤꯕ ꯁꯨꯃꯥꯡꯗꯨꯒꯤ ꯌꯨꯝꯕꯨꯗꯨ ꯑꯣꯟꯁꯤꯜꯂꯒ ꯇꯥꯗ ꯑꯩꯕꯨ ꯈꯧꯅꯥꯎꯁꯦ ꯈꯔ ꯀꯪꯉꯤ, ꯏꯁꯤꯡ ꯈꯤꯇ ꯌꯥꯅꯤ, ꯑꯩ ꯑꯉꯥꯡꯁꯤꯡ ꯀꯧꯒꯦ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯩ ꯃꯧ ꯅꯣꯏꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ?
ꯇꯥꯗ ꯃꯧꯁꯤꯡꯗ ꯑꯣꯏꯔꯗꯤ ꯍꯥꯏꯕꯤꯔꯨꯔꯅꯨ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯗ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯧ ꯑꯍꯜꯗꯨ ꯊꯣꯔꯛꯇꯨꯅ ꯕꯤꯃꯣꯂꯥꯅ ꯄꯥꯕꯥ ꯑꯩꯈꯣꯏꯕꯨ ꯀꯧꯕ꯭ꯔꯥ ꯍꯣꯏꯅꯦ ꯅꯈꯨꯔꯥꯁꯤ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯍꯥꯏꯅꯦ ꯍꯣꯏ ꯄꯥꯕꯥ ꯅꯃꯧ ꯄꯨꯊꯣꯛꯆꯔꯛꯀꯦ ꯕꯣꯀꯨꯜꯖꯥꯎ 이베ꯝꯃ ꯌꯥꯔꯅꯤꯗ ꯇꯣꯝꯆꯧ 이세 ꯅꯈꯨꯔꯥꯁꯤ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯈꯔ ꯊꯨꯅ ꯄꯨꯊꯣꯔꯛꯎꯅꯦ ꯌꯥꯔꯅꯤ 이베ꯝ ꯑꯩ ꯀꯔꯤꯝꯇ ꯊꯛꯅꯤꯡꯗ꯭ꯔꯦꯗ ꯌꯥꯅꯤ ꯈꯨꯔꯥ ꯅꯃꯧ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯕꯤꯃꯣꯂꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯕꯣꯀꯨꯜꯖꯥꯎꯗꯣ ꯇꯣꯝꯆꯧꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯁꯤꯡꯗꯧꯅ ꯇꯧꯔꯕꯗꯤ ꯈꯟꯅ ꯋꯥꯈꯜꯗ ꯏꯁꯤꯡ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯤꯁꯦ ꯑꯩꯒꯤ ꯃꯧꯒꯨꯝꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯁꯥꯎꯕ ꯊꯣꯛꯇꯕꯤꯗ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤ ꯃꯧ ꯑꯣꯏꯔꯝꯂꯕꯗꯤ ꯂꯣꯏꯔꯦꯗꯀꯣ ꯑꯩꯕꯨ ꯍꯣꯔꯦꯟ ꯈꯨꯆꯨꯝꯒꯃꯨꯛ ꯄꯨꯊꯣꯔꯛꯇꯅ ꯑꯗꯨꯝꯅ ꯃꯇꯣꯝꯇ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯕꯤꯃꯣꯂꯥꯗꯤ ꯊꯣꯛꯂꯛꯇ ꯃꯃꯧ ꯅꯨꯄꯤ ꯃꯦꯃꯤꯁꯥ ꯑꯣꯏꯅ ꯊꯣꯔꯛꯂꯒ ꯃꯀꯨ ꯏꯕꯨꯡꯉꯣꯗ ꯑꯣꯟꯁꯤꯜꯂꯒ ꯄꯥꯕꯥ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯤꯗꯨꯕꯨ ꯇꯣ ꯅꯈꯨꯔꯥꯗꯨꯗ ꯄꯤꯌꯨ ꯑꯧ ꯈꯨꯔꯥ ꯁꯤ ꯏꯁꯤꯡ ꯍꯥꯏꯗꯣ ꯕꯣꯀꯨꯜꯖꯥꯎ ꯋꯥ ꯑꯝꯇ ꯍꯥꯏꯗ ꯋꯥꯈꯜꯗ ꯃꯤꯁꯤ ꯑꯣꯟꯅꯔꯦ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩꯅ ꯈꯟꯕꯗꯣ ꯑꯩꯕꯨ ꯈꯨꯆꯨꯝ ꯑꯣꯏꯅ ꯊꯛꯄ ꯇꯥꯔꯕ ꯍꯥꯏꯔꯒ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯇꯤꯡꯊꯣꯛꯂꯒ ꯀꯔꯥꯏ ꯇꯣꯝꯆꯧ ꯕꯣꯀꯨꯜꯖꯥꯎꯒꯤ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯟꯅꯕ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯅꯆꯦꯗ ꯑꯗꯨꯝ ꯄꯨꯊꯣꯛꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯏꯆꯦꯗꯣ ꯏꯃꯥꯅ ꯂꯥꯏꯒꯤ ꯊꯕꯛ ꯑꯃ ꯁꯤꯟꯅꯍꯧꯕ ꯑꯗꯨꯅꯅꯤ ꯌꯥꯅꯤ ꯈꯨꯔꯥ ꯌꯥꯏꯗ ꯍꯥꯏꯔꯒ ꯎꯄꯥꯏ ꯂꯩꯇ ꯐꯠ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯂꯧꯔꯒ ꯍꯟꯅ ꯇꯨꯅ ꯌꯦꯡꯗ ꯒꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯊꯛꯆꯤꯜꯂꯝꯃꯤ ꯀꯩꯁꯨ ꯇꯧꯗꯕꯗꯨꯗ ꯃꯆꯥꯗꯨ ꯈꯔꯗꯤ ꯍꯟꯊꯖꯅ ꯁꯣꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯃꯦꯃꯤꯆꯥꯗꯨ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯕꯗꯤ ꯑꯃꯨꯛ ꯏꯀꯥꯏꯕ ꯇꯥꯔꯦ ꯈꯟꯅ ꯈꯥꯡꯖꯤꯜꯂꯒ ꯈꯨꯔꯥ ꯂꯣꯏꯔꯗꯤ ꯈꯨꯖꯥꯏꯗꯣ ꯀꯥꯎꯔꯨ ꯁꯦ ꯃꯦꯃꯤꯆꯥ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯖꯥꯏꯗꯨ ꯂꯧꯔꯒ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯕꯣꯀꯨꯜꯖꯥꯎ ꯇꯣꯝꯆꯧꯗ ꯍꯥꯏꯐꯦꯠ ꯀꯜꯂꯛꯆꯅ ꯇꯥꯗꯣꯏꯗꯤ ꯅꯃꯧ ꯑꯐꯕ ꯐꯪꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯅꯤ ꯈꯪꯗꯦ ꯕꯣꯀꯨꯜꯖꯥꯎ ꯏꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯁꯦ ꯈꯠꯅ ꯆꯩꯅ ꯌꯥꯎꯗ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤ ꯇꯨꯡꯒꯤꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯐꯩ ꯇꯥꯗꯣꯏꯗꯤ ꯂꯥꯏꯕꯛ ꯐꯩ ꯂꯥꯏꯕꯛꯀꯤ ꯋꯥꯔꯤ ꯇꯣꯛꯁꯤꯗ ꯌꯦꯟ ꯀꯥꯎꯅꯕ ꯁꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤꯗ ꯃꯤꯅ ꯑꯩꯈꯣꯏ ꯌꯦꯟꯁꯤ ꯇꯥꯅ ꯀꯥꯎ ꯂꯩ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯊꯣꯝꯕꯅ ꯍꯥꯏꯔꯛꯄꯅꯤ ꯕꯣꯀꯨꯜꯖꯥꯎꯅ ꯍꯣꯏ ꯃꯤꯅ ꯀꯥꯎꯕꯗ ꯂꯣꯏꯔꯦꯅꯤ ꯑꯌꯥꯃꯨꯕꯤ ꯅꯪꯕꯨ ꯃꯤꯒꯤ ꯌꯦꯟꯁꯤꯒꯤ ꯂꯨꯁꯝꯁꯤꯗ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯌꯦꯟ ꯀꯥꯎꯅꯔꯤꯕꯗꯨꯗ ꯃꯥꯒꯤ ꯌꯦꯟꯅ ꯉꯝꯅꯕ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯕꯗꯨ ꯐꯥꯎꯕꯗ ꯃꯃꯧ ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯃꯠꯇ ꯍꯦꯟꯗꯣꯛꯅꯔꯝꯗ꯭ꯔꯤ ꯖꯥꯃꯤꯅꯤ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯃꯔꯨꯝ ꯁꯣꯜꯂꯒ ꯀꯥꯎꯅꯕ ꯌꯥꯕ ꯀꯥꯎꯅꯈ꯭ꯔꯕꯅꯤꯅ ꯃꯁꯥ ꯃꯎꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯝꯇꯦꯛꯇꯤ ꯑꯃꯅꯤꯕ ꯖꯥꯃꯤꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯏꯋꯥ ꯐꯪꯉꯦ ꯌꯦꯟ ꯀꯥꯎꯅꯕꯗ ꯃꯀꯣꯛ ꯏꯃꯧꯁꯤꯡꯁꯤꯅ ꯑꯃꯨꯛ ꯌꯦꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯤ ꯉꯥꯛꯇ ꯀꯥꯎꯅꯕꯗꯤ ꯌꯦꯟꯒ ꯀꯥꯎꯅꯕ ꯌꯦꯡꯕꯗꯒꯤꯗꯤ ꯃꯣꯏ ꯑꯅꯤ ꯀꯥꯎꯅꯕ ꯌꯦꯡꯕꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯧꯕ ꯖꯥꯠꯅꯤ ꯍꯥꯏꯅ ꯃꯇꯣꯝꯇ ꯉꯥꯡꯗꯅ ꯏꯃꯨꯡ ꯃꯪꯒꯣꯜꯗ ꯂꯣꯏꯁꯤꯜꯂꯝꯃꯤ ꯂꯣꯏꯔꯒ ꯃꯩꯔꯥꯒ ꯂꯥꯡꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯄꯨꯔꯣꯏꯕ ꯕꯣꯀꯨꯜꯖꯥꯎꯗꯣ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯇꯨꯕꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯀꯣꯏꯀꯧ ꯀꯧꯔꯛꯂꯝꯃꯤ ꯖꯥꯃꯤꯅꯤꯁꯨ ꯇꯥꯔꯗꯨꯅ ꯃꯆꯤꯟꯗ ꯃꯁꯤꯒꯤ ꯌꯦꯟ ꯀꯥꯎꯅꯕꯁꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯕ ꯃꯥꯜꯂꯤ ꯍꯥꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯑꯣꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯩ ꯁꯣꯝꯗ ꯂꯩꯌꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯗꯤꯗꯨꯗ ꯀꯩꯗꯧꯔꯤꯕ ꯎꯗ꯭ꯔꯣ ꯆꯥꯛ ꯊꯣꯡꯉꯤꯁꯦ ꯅꯃꯧ ꯑꯅꯤꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯃꯈꯣꯏ ꯃꯄꯥꯅ ꯌꯦꯟ ꯀꯥꯎꯅꯕ ꯆꯠꯇꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯌꯨꯝꯁꯤꯗ ꯀꯔꯤ ꯇꯧꯏꯗꯤ ꯑꯝꯇ ꯈꯪꯗ꯭ꯔꯦꯗꯣ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗꯨꯕꯨ ꯀꯔꯤ ꯇꯧꯅꯒꯦꯅꯦ ꯉꯁꯥꯏꯗꯣ ꯅꯃꯧ ꯑꯅꯤꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯕ ꯖꯥꯠꯅꯤ ꯀꯥꯎꯅꯕꯗ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯄꯥꯒꯤ ꯌꯦꯟ ꯀꯥꯎꯅꯕ ꯆꯠꯇꯣꯏ ꯁꯔꯨꯛꯅꯦ ꯑꯩꯗꯤ ꯅꯃꯧ ꯑꯅꯤꯅ ꯀꯥꯎꯅꯕꯁꯤ ꯑꯣꯏꯅ ꯌꯦꯡꯉꯣ ꯍꯥꯏꯁꯤꯗ ꯂꯩ ꯀꯩꯅꯣ ꯏꯃꯧ ꯑꯅꯤꯕꯨ ꯀꯌꯥꯝ ꯀꯟꯅ ꯀꯥꯎꯅꯈ꯭ꯔꯒꯦꯅꯦ ꯑꯩꯅ ꯇꯝꯕꯅꯗꯤ ꯊꯥꯖꯔꯔꯣꯏ ꯍꯌꯦꯡꯁꯦ ꯌꯦꯟ ꯀꯥꯎꯅꯕꯒ ꯆꯠꯂꯅꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯣ ꯑꯗꯨꯒ ꯅꯃꯧ ꯑꯅꯤꯅ ꯀꯥꯎꯅꯕꯗꯨ ꯌꯦꯡꯉꯣ ꯑꯗꯨꯒ ꯈꯪꯒꯅꯤ ꯀꯝꯗꯧꯒꯦꯗꯣ ꯍꯩ ꯌꯥꯔꯤꯁꯦ ꯆꯥꯛꯇꯣꯝꯇ ꯂꯣꯏꯊꯣꯛ ꯑꯩꯅ ꯂꯥꯞꯄꯅ ꯂꯣꯏꯔꯦ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛꯇ ꯍꯥꯏ ꯃꯈꯣꯏ ꯃꯄꯥꯅ ꯍꯅꯨꯊꯪꯁꯤꯗ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯅꯆꯥ ꯅꯃꯧ ꯋꯥꯔꯛꯀꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯔꯨꯅꯨ ꯂꯩꯀꯥꯏ ꯀꯨꯝꯍꯩꯒ ꯑꯣꯏꯔꯤꯁꯦ ꯑꯃꯠꯇ ꯈꯪꯕꯤꯔꯨꯅꯨ ꯏꯆꯦ ꯑꯍꯜꯅꯦꯗꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯁꯤꯟꯕꯗꯨ ꯋꯥꯏꯅꯦ ꯑꯍꯜ ꯊꯨꯅ ꯑꯣꯏꯁꯤꯟꯗꯧꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯀꯣꯏꯆꯠ ꯆꯠꯂꯤꯁꯦ ꯍꯥꯏꯅ ꯕꯣꯀꯨꯜꯖꯥꯎ ꯉꯥꯡꯗꯅ ꯊꯣꯛꯈꯤꯔꯝꯃꯤ ꯖꯥꯃꯤꯅꯤꯁꯨ ꯑꯗꯨꯃꯛ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ
ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯐꯥꯎꯕ ꯃꯧ ꯑꯅꯤꯗꯨ ꯅꯥꯔꯤꯔ ꯅꯥꯗ꯭ꯔꯤꯔ ꯈꯪꯗꯦ ꯑꯃꯠꯇ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯅꯔꯛꯇꯦ ꯖꯥꯃꯤꯅꯤ ꯎꯄꯥꯏ ꯂꯩꯇ ꯋꯥꯔꯁꯨ ꯋꯥꯅ ꯃꯃꯧ ꯑꯅꯤꯗ ꯉꯥꯡꯕ ꯆꯩꯕ ꯀꯤꯕꯅ ꯑꯗꯨꯃꯛ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯑꯆꯧꯕꯅ ꯍꯩ ꯅꯨꯄꯤ ꯅꯪꯕꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯑꯁꯣꯟꯕ ꯏꯃꯥꯁꯤꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯑꯁ ꯆꯒꯠ ꯍꯧꯗꯣꯔꯛꯑꯅꯨ ꯅꯅꯥꯎ ꯅꯨꯄꯤ ꯀꯥꯎꯅꯌꯦꯟꯗꯣ ꯑꯗꯨꯅ ꯃꯔꯥꯏꯅ ꯇꯧꯖꯅꯤ ꯑꯩꯁꯤ ꯃꯧ ꯑꯍꯜꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯌꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯅꯅꯥꯎ ꯅꯨꯄꯤ ꯀꯥꯎꯅꯌꯦꯟ ꯑꯗꯨꯅ ꯇꯧꯗꯧꯕꯅꯤ ꯀꯩꯅꯣ ꯈꯪꯖꯜꯂꯛꯆꯗ꯭ꯔꯦꯗ ꯅꯪꯅ ꯍꯦꯛ ꯊꯣꯛꯄ ꯇꯧ ꯑꯣ ꯑꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯅꯅꯦ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯁꯦ ꯍꯥꯏꯅ ꯃꯥꯏꯄꯥꯛꯄꯤ ꯐꯦꯠ ꯂꯥꯎꯔꯒ ꯐꯩꯖꯨꯞꯇꯨ ꯃꯀꯣꯛ ꯌꯧꯅ ꯆꯤꯡꯈꯠꯂꯒ ꯇꯨꯝꯁꯤꯟꯈꯤꯔꯝꯃꯤ ꯑꯆꯧꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯀꯥꯗꯨꯗꯁꯨ ꯃꯉꯥꯏ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯟꯅ ꯍꯧꯗꯣꯛꯂꯤ ꯅꯨꯄꯤ ꯅꯪꯕꯨ ꯍꯧꯒꯠꯂꯨꯁꯦ ꯀꯩꯅꯣ ꯍꯧꯒꯠꯂꯣꯕ ꯃꯇꯝꯁꯤ ꯌꯧꯔꯤ ꯅꯣꯏ ꯑꯝꯇ ꯍꯧꯒꯠꯇꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯏꯃꯥꯅ ꯂꯣꯏ ꯇꯧꯗꯅ ꯂꯩꯔꯤꯁꯦ ꯍꯧꯒꯠꯂꯣꯕ ꯑꯁ ꯑꯩ ꯏꯁꯥꯁꯦ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗꯦ ꯅꯈꯣꯏꯒꯤ ꯅꯇꯩꯃ ꯁꯥꯃꯨ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯅꯣꯏꯅ ꯇꯧꯖꯅꯤ ꯏꯇꯩꯃꯁꯨ ꯍꯧꯒꯠꯇꯦꯅꯤ ꯅꯪꯕꯨ ꯍꯧꯒꯠꯇ꯭ꯔꯒ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯇꯗ ꯍꯥꯏꯅ ꯂꯥꯏꯕꯤꯅ ꯃꯄꯨꯔꯣꯏꯕꯗꯨ ꯍꯦꯛꯇ ꯂꯥꯛꯇꯅ ꯏꯟꯈꯤꯔꯝꯃꯤ ꯇꯣꯝꯕ ꯊꯣꯡꯖꯦꯜꯗꯨ ꯎꯞꯁꯤꯜꯂꯒ ꯍꯦꯛꯇ ꯇꯥꯏ ꯎꯄꯥꯏ ꯂꯩꯇ ꯃꯐꯤ ꯃꯔꯣꯜꯗꯨ ꯀꯟꯊꯣꯛꯅ ꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪ ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯃꯔꯨꯝ ꯁꯣꯜꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯄꯤ 마ꯗꯤ ꯑꯗꯨꯃꯛ ꯁꯨꯛꯇꯣꯛꯂꯒ ꯇꯨꯝꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯝ ꯇꯧꯅ ꯃꯃꯧ ꯑꯅꯤꯅ ꯍꯧꯒꯠꯂꯛꯇ꯭ꯔꯕꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯃꯥꯗꯤ ꯑꯗꯨꯃꯛ ꯋꯥꯔꯁꯨ ꯋꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯐꯝꯗ ꯕꯣꯀꯨꯜꯖꯥꯎꯗꯨ ꯌꯦꯟ ꯀꯥꯎꯅꯕ ꯆꯠꯇꯧꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯀꯣꯟ ꯐꯦꯡꯂꯝꯕ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯣꯔꯛꯄ ꯎꯕꯗ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯇꯧꯔꯕ꯭ꯔꯣ ꯍꯣꯏ ꯃꯇꯝ ꯌꯧꯔꯦꯅꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯌꯦꯟ ꯀꯥꯎꯅꯕꯗꯣ ꯆꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯀꯥꯎꯅꯕ ꯑꯣꯏꯅ ꯌꯦꯡꯕꯅ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯗ ꯑꯩꯗꯤ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯉꯔꯥꯡꯗ ꯀꯥꯎꯅꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯗꯨꯗ ꯉꯁꯤꯗꯤ ꯀꯩꯁꯨ ꯀꯥꯎꯅꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯕꯣꯀꯨꯜꯖꯥꯎꯗꯣ ꯑꯗꯨꯃꯛ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯖꯥꯃꯤꯅꯤꯁꯨ ꯉꯥꯡꯗꯅ ꯑꯗꯨꯃꯛ ꯀꯣꯂꯤꯛꯇꯨ ꯐꯦꯡꯍꯧꯔꯤ ꯑꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯁꯤꯟꯕ ꯆꯪꯅꯔꯛꯂꯝꯃꯤ ꯃꯩꯄꯥꯛꯄꯤꯅ ꯃꯈꯣꯏ ꯇꯥꯗꯤ ꯂꯨꯛ ꯍꯥꯕ ꯂꯣꯏꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯡꯉꯤ ꯁꯥꯎꯕꯅ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯆꯥꯕ ꯐꯪꯈꯤꯗꯕ ꯅꯪ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒ ꯆꯥꯗ꯭ꯔꯤ ꯍꯥꯏꯁꯤꯗꯤ ꯑꯝꯇ ꯈꯪꯕꯤꯕ ꯅꯠꯇꯦꯅꯦ ꯆꯥꯅꯤꯡꯉꯗꯤ ꯅꯪꯁꯨ ꯀꯣꯛ ꯆꯪꯁꯤꯜꯂꯒ ꯆꯥꯎ ꯀꯩꯅꯣ ꯑꯩꯗꯤꯅꯦ ꯃꯧꯅꯤ ꯊꯕꯛ ꯇꯧꯗꯅ ꯆꯥꯕ ꯆꯪꯕꯗꯣ ꯏꯀꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯛꯑꯣꯗꯅ ꯑꯁ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯑꯩꯅ ꯍꯥꯏꯔꯤ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯍꯦꯛꯇ ꯈꯪꯗꯕ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯃꯈꯣꯏ ꯇꯥꯅ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕ ꯂꯣꯏꯔꯦ ꯀꯣꯛ ꯆꯪꯂꯒ ꯆꯥꯕ ꯌꯥꯕꯁꯤ ꯑꯃꯨꯛ ꯄꯨꯊꯣꯔꯛꯑꯣꯏ ꯍꯥꯏꯔꯒ ꯑꯆꯧꯕꯗꯨ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕꯒ ꯇꯣꯛꯂꯒ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯍꯨꯔꯥꯟꯕꯗꯧꯅ ꯆꯥꯛꯈꯨꯝꯗ ꯃꯤꯔꯛ ꯌꯦꯡꯂꯒ ꯆꯥꯛ ꯍꯥꯞꯇꯧꯒꯤ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯑꯇꯣꯝꯕ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯇꯣꯝꯕ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯥꯖꯧ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯍꯧꯒꯠꯄ ꯉꯝꯗꯕꯗꯨꯗ ꯑꯣ ꯑꯩ ꯈꯪꯉꯦ ꯑꯩꯁꯨ ꯅꯇꯩꯃꯗꯣ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯆꯥꯛ ꯂꯧꯕ ꯆꯪꯉꯛꯏ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯇꯍꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯍꯥꯞꯂꯒ ꯆꯦꯟꯊꯣꯛꯅꯔꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯣꯀꯨꯜꯖꯥꯎꯗꯨ ꯇꯣꯝꯆꯧ ꯍꯣꯏꯗ ꯌꯦꯟ ꯀꯥꯎꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯌꯦꯟ ꯀꯥꯎꯅꯕꯗꯤ ꯌꯦꯡꯗ ꯇꯣꯝꯆꯧꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯇꯧꯗꯨꯗ ꯇꯣꯝꯆꯧꯅ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯞꯅ ꯕꯣꯀꯨꯜꯖꯥꯎ ꯏꯕꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪ ꯌꯦꯟ ꯀꯥꯎꯅꯔꯤꯁꯤꯗ ꯌꯦꯡꯒꯦ ꯍꯥꯏꯗ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯅ ꯊꯕꯛ ꯇꯧꯔꯤꯁꯤ ꯁꯨꯝ ꯁꯦꯞꯇ ꯌꯦꯡꯉꯤꯁꯤꯕꯨ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯀꯗꯥꯏꯒꯤꯅꯣ ꯇꯥꯗ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯤ ꯑꯗꯨ ꯇꯥꯗ ꯋꯥ ꯑꯝꯇ ꯅꯅꯥꯎꯕꯨ ꯍꯪꯖꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯋꯥꯅꯣꯅꯦꯕꯣ ꯕꯣꯀꯨꯜꯖꯥꯎ ꯇꯞꯅ ꯑꯇꯩ ꯅꯠꯇꯦꯗ ꯇꯥꯗꯒꯤ ꯏꯃꯧ ꯑꯅꯤꯁꯤꯕꯨ ꯀꯠꯅ ꯆꯩꯅꯒ ꯑꯝꯇ ꯇꯧꯗꯕ꯭ꯔꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯕꯣ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯁꯤꯗꯤ ꯈꯠꯅ ꯆꯩꯅꯕꯗꯤ ꯍꯥꯏꯔꯨꯅꯨ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯅꯗꯦ ꯃꯆꯦ ꯑꯁꯤꯅꯁꯨ ꯏꯅꯥꯎ ꯍꯥꯏꯕꯗꯒꯤ ꯍꯦꯟꯗꯦ ꯃꯅꯥꯎ ꯑꯁꯤꯅꯁꯨ ꯏꯆꯦ ꯍꯥꯏꯕꯗꯒꯤ ꯍꯦꯟꯕꯖꯥꯠ ꯅꯠꯇꯦꯗ ꯐꯩꯅꯦ ꯑꯗꯨꯗꯤ ꯌꯥꯝꯅ
ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯐꯩꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯎꯅꯕꯗ ꯀꯔꯤ ꯍꯥꯏꯕꯅꯣ ꯇꯥꯗꯥ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯀꯩ ꯍꯥꯏꯕꯅꯣ ꯕꯣꯀꯨꯜꯖꯥꯎ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕꯗꯨꯕꯣ ꯇꯥꯗꯥ ꯑꯇꯩ ꯍꯥꯏꯕ ꯅꯠꯇꯦꯗ ꯇꯥꯗꯣ ꯍꯣꯏꯒꯤꯗꯤ ꯅꯃꯧꯁꯤꯡꯁꯤ ꯀꯌꯥꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯣꯝꯗ ꯅꯅꯥꯎ ꯍꯣꯏꯒꯤ ꯏꯃꯧ ꯑꯅꯤꯗꯨꯗꯤ ꯌꯦꯟ ꯀꯥꯎꯅꯕꯗꯒꯤ ꯍꯦꯜꯂꯤ ꯉꯔꯥꯡꯁꯨ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯀꯥꯎꯅꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯃꯃꯥꯅ ꯇꯝꯕꯗ ꯌꯦꯟ ꯀꯥꯎꯅꯕꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯅꯦ ꯕꯣꯀꯨꯜꯖꯥꯎ ꯅꯪꯒꯤ ꯅꯃꯧ ꯑꯅꯤꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯕ ꯖꯥꯠꯅꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯇꯥꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯉꯥꯡꯖꯩꯕ ꯑꯗꯨꯕꯨ ꯉꯥꯡꯖꯩꯕ ꯅꯠꯇꯦ ꯅꯪꯅ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯌꯦꯟ ꯀꯥꯎꯅꯕ ꯂꯥꯛꯏ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯉꯥꯡꯖꯔꯤꯅꯣꯅꯦ ꯆꯨꯝꯃꯤꯅꯤ ꯇꯥꯗꯅ ꯍꯥꯏꯕ ꯑꯩꯅ ꯃꯁꯤꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯆꯥꯛꯉꯟ ꯆꯥꯊꯣꯛꯂꯒ ꯑꯗꯨꯝ ꯌꯦꯟ ꯀꯥꯎꯅꯕꯅꯤ ꯍꯥꯏꯗꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯑꯗꯨꯝ ꯍꯟꯖꯤꯜꯂꯤ ꯑꯗꯨꯅꯗꯤ ꯏꯆꯥꯁꯤꯡ ꯏꯃꯧꯁꯤꯡꯅ ꯂꯝ ꯍꯦꯟꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ ꯇꯥꯗ ꯅꯅꯥꯎ ꯇꯥꯗꯒꯤ ꯋꯥꯍꯩ ꯈꯔꯗ ꯋꯥꯈꯜ ꯇꯥꯖꯔꯦ ꯅꯅꯥꯎ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯍꯦꯛꯇ ꯍꯟꯖꯈ꯭ꯔꯒꯦ ꯑꯗꯨꯒ ꯏꯆꯥ ꯏꯃꯧꯁꯤꯡ ꯑꯃꯨꯛꯇ ꯋꯥꯔꯛꯂꯨꯈꯤꯒꯦ ꯉꯥꯏꯈꯣꯅꯦ ꯌꯦꯟꯁꯤꯅ ꯀꯝꯗꯧꯕ ꯇꯥꯗꯥ ꯌꯦꯟꯁꯤ ꯌꯦꯟꯒꯤ ꯊꯣꯛꯄ ꯑꯉꯥꯡꯁꯤꯡꯅ ꯃꯣꯏꯅ ꯊꯣꯛꯄ ꯃꯔꯥꯏꯅ ꯇꯧꯖꯔꯁꯅꯤ ꯊꯣꯝꯕꯅ ꯀꯩꯅꯣ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯌꯦꯟꯁꯤ ꯇꯥꯗꯅ ꯍꯥꯏꯕꯗꯪ ꯏꯜꯂꯒ ꯇꯥꯗ ꯆꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯗꯣꯔꯤꯒꯦ ꯈꯪꯗꯦꯕꯣ ꯅꯣꯏꯅ ꯊꯣꯛꯄ ꯇꯧ ꯌꯦꯟꯗꯒꯤꯗꯤ ꯏꯆꯥ ꯏꯃꯧꯅ ꯍꯦꯟꯅ ꯂꯨꯏꯅꯦ ꯍꯥꯏꯔꯒ ꯕꯣꯀꯨꯜꯖꯥꯎ ꯑꯇꯩꯅ ꯈꯥꯝꯕ ꯌꯥꯗ ꯑꯗꯨꯃꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯊꯝꯕꯧ ꯃꯥꯗꯤ ꯏ ꯀꯥꯟ ꯌꯦꯟꯗꯒꯤ ꯃꯆꯥ ꯃꯃꯧꯅ ꯍꯦꯜꯂꯤ ꯀꯥꯏ ꯁꯦꯜ ꯑꯁꯨꯛ ꯆꯪꯅ ꯌꯦꯟꯁꯤ ꯁꯦꯝꯒꯠꯂꯤ ꯀꯥꯎꯅꯕꯗꯨꯅ ꯁꯦꯜꯁꯦ ꯀꯌꯥꯝꯅ ꯊꯥꯗꯔꯤꯕ ꯃꯇꯣꯝꯇ ꯃꯥꯡꯕꯗꯤ ꯂꯥꯏ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯥꯡꯗꯣꯏꯅꯦ ꯑꯩꯁꯦ ꯀꯩꯝꯇ ꯈꯟꯗꯦꯅꯦ ꯍꯥꯏꯅ ꯁꯥꯎꯔꯤ ꯌꯦꯟꯗꯨꯗ ꯃꯣꯟꯁꯤꯜꯂꯒ ꯀꯥꯎꯁꯤꯜꯂꯨ ꯍꯥꯏꯅ ꯌꯦꯟꯗꯨꯗ ꯂꯥꯎꯁꯤꯜꯂꯤ ꯇꯣꯝꯆꯧꯗꯤ ꯕꯣꯀꯨꯜꯖꯥꯎꯅ ꯆꯠꯈꯤꯕꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯉꯛ ꯍꯥꯏꯔꯒ ꯃꯥꯁꯨ ꯌꯦꯟ ꯀꯥꯎꯅꯕꯗꯨꯗ ꯌꯥꯎꯁꯤꯜꯂꯝꯃꯤ ꯃꯌꯨꯝꯗꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯕꯗꯨ ꯐꯥꯎꯕꯗ ꯃꯃꯧ ꯑꯅꯤꯃꯛꯅ ꯑꯃꯠꯇ ꯃꯄꯥꯜ ꯊꯣꯛꯂꯛꯇꯕꯗꯨꯗ ꯀꯟꯅ ꯍꯥꯏꯕꯗꯤ ꯉꯝꯗ ꯃꯆꯤꯟꯗ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯟꯕꯣꯏ ꯀꯩꯕꯣꯏ ꯃꯧ ꯑꯅꯤꯁꯤꯕꯨ ꯇꯁꯦꯡꯅ ꯅꯥꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯅꯤꯁꯤꯕꯨ ꯃꯄꯥꯜꯒ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯥꯗꯒꯤ ꯁꯨꯝ ꯍꯤꯟꯗꯣꯛꯇꯕꯗ ꯄꯠꯂꯕ ꯖꯥꯠꯂ ꯈꯪꯗ꯭ꯔꯦꯗ ꯍꯥꯏꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕꯗꯣ ꯄ꯭ꯔꯞ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯉꯛꯅ ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯀꯩꯗꯧꯔꯒꯦ ꯑꯣ ꯃꯈꯣꯏ ꯃꯄꯥꯅ ꯉꯟꯅ ꯍꯟꯖꯤꯟꯕꯤꯔꯛꯄꯗꯨꯗ ꯍꯪꯖꯕꯅꯤꯗ ꯑꯩꯅ ꯉꯟꯅ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯦ ꯅꯆꯥ ꯅꯃꯧ ꯃꯌꯥꯝꯁꯦ ꯋꯥꯔꯛꯀꯦ ꯍꯥꯏꯅ ꯍꯟꯖꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯔꯒ ꯕꯣꯀꯨꯜꯖꯥꯎ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯣꯏ ꯂꯣꯏꯅ ꯊꯣꯛꯂꯛꯎ ꯃꯧꯁꯤꯡꯁꯨ ꯊꯣꯛꯃꯤꯟꯅꯔꯣ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯅꯪꯅ ꯈꯪꯄꯣꯟꯗꯦ ꯇꯨꯝꯂꯤ ꯑꯆꯧꯕꯒ ꯇꯣꯝꯕꯒꯅ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯃꯧꯁꯤꯡꯁꯨ ꯊꯣꯔꯛꯂꯕ꯭ꯔꯥ ꯑꯧ ꯄꯥꯕ ꯑꯩꯈꯣꯏꯁꯨ ꯊꯣꯛꯆꯔꯦ ꯀꯔꯤ ꯃꯇꯥꯡꯒꯤ ꯁꯤꯗ ꯐꯝ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯄꯥꯕ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯩꯅ ꯐꯝꯃꯣꯗꯤ ꯐꯝꯃꯨ ꯍꯥꯏꯔꯛꯇꯧꯔꯕꯅꯤ ꯃꯄꯥꯕꯨꯡꯒꯤ ꯁꯥꯎꯕ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯋꯥꯉꯥꯡ ꯑꯃꯠꯇ ꯍꯥꯏꯗ ꯃꯆꯥ ꯃꯃꯧꯁꯤꯡꯗꯨ ꯆꯪꯁꯤꯟꯗꯨꯅ ꯅꯥꯀꯜꯗ ꯐꯝꯂꯝꯃꯤ ꯀꯅꯥꯝꯇ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ ꯖꯃꯤꯅꯤꯅ ꯃꯈꯣꯏ ꯃꯄꯥ ꯀꯩꯅꯣ ꯍꯥꯏꯅꯤ ꯍꯥꯏꯕꯕꯨ ꯍꯥꯏꯒꯦ ꯅꯪꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯨ ꯀꯣꯛꯇ ꯉꯥꯎꯔꯦꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯇꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯕꯣꯀꯨꯜꯖꯥꯎꯁꯨ ꯃꯆꯥ ꯃꯃꯧꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯒ ꯅꯣꯏꯅꯦ ꯑꯩꯅ ꯌꯦꯟ ꯀꯥꯎꯅꯕ ꯈꯔ ꯆꯠꯄꯁꯤꯗ ꯀꯥ ꯌꯥꯝꯅ ꯍꯦꯜꯂꯦ ꯁꯤꯗꯒꯤꯗꯤ ꯑꯩꯅꯦ ꯁꯨꯛꯆꯠ ꯆꯠꯊꯣꯛꯇꯅ ꯅꯣꯏ ꯁꯦꯟꯅꯔꯗꯕꯅꯤ ꯀꯥ ꯍꯦꯜꯂꯛꯄ ꯃꯤꯗꯣ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯔꯣꯏꯗꯕꯅꯤ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ ꯑꯗꯨꯒ ꯅꯁꯥꯅ ꯈꯪꯅ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯧ ꯈꯪꯖꯔꯦ ꯍꯥꯏꯔꯒ ꯄꯨꯂꯞ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯃꯔꯤ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯕꯣꯀꯨꯜꯖꯥꯎ ꯀꯔꯤꯝꯇ ꯆꯠꯊꯣꯛꯇꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯅ ꯃꯆꯥ ꯃꯃꯧ ꯃꯌꯥꯝꯗꯨ ꯃꯈꯣꯜ ꯃꯋꯥ ꯐꯥꯎꯕ ꯑꯃꯠꯇ ꯊꯣꯛꯇ माꯒꯤ ꯃꯊꯧ ꯀꯥꯏꯗꯅ ꯇꯧꯅꯔꯝꯃꯤ ꯌꯨꯝꯗꯨꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗꯨꯗ ꯉꯛꯄꯣꯏ ꯍꯔꯥꯎꯕꯣꯏ ꯖꯃꯤꯅꯤꯅ ꯃꯄꯨꯔꯣꯏꯕꯗ ꯅꯍꯥꯟ ꯃꯈꯩ ꯏꯃꯨꯡꯁꯤꯅ ꯃꯍꯤ ꯂꯥꯡꯉꯤꯁꯤꯗꯤ ꯃꯈꯣꯏ ꯃꯄꯥꯅ ꯆꯠꯊꯣꯛꯄ ꯍꯦꯃꯟꯕꯒꯤ ꯑꯣꯏꯔꯝꯃꯦꯅꯦ ꯏꯆꯦ ꯃꯃꯥ ꯑꯩꯗꯤ ꯑꯁꯤ ꯌꯧꯅ ꯏꯃꯨꯡꯁꯦ ꯁꯣꯛꯆꯤꯟꯒꯅꯤ ꯈꯜꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯁꯦ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯇꯧꯔꯔꯣꯏ ꯑꯗꯨꯅꯤ ꯃꯈꯣꯏ ꯃꯄꯥ ꯂꯩꯇ꯭ꯔꯗꯤ ꯃꯣꯏꯁꯦ ꯅꯥꯎ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯩꯅꯒ ꯉꯥꯡ ꯁꯛꯄꯁꯤꯗꯤ ꯃꯣꯏ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯇꯦꯕ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯔꯤ
Imungdana karigi wahogino khangde mamau anidu amuk launaba hauraklammi. Kadaida launabagi kolikka langthoknabadawna I sidi ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯅꯦ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯀꯥꯎꯅꯕ ꯍꯧꯔ ꯃꯥꯜꯂꯦ ꯆꯪꯉꯣꯅꯦ ꯑꯝꯇ ꯌꯦꯡꯉꯨꯆꯣꯅꯦ ꯑꯩ ꯏꯇꯣꯝꯇ ꯆꯪꯕ ꯉꯝꯃꯣꯏ ꯃꯣꯏ ꯑꯅꯤꯗꯣ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯕꯅꯤ ꯂꯥꯎꯁꯤ ꯃꯃꯥꯅꯦꯅ ꯃꯤꯍꯨꯜ ꯌꯥꯎꯈꯤꯗ꯭ꯔꯦ ꯃꯥꯡ ꯊꯥꯕꯤꯌꯨ ꯃꯈꯣꯏ ꯃꯄꯥꯒꯤ ꯇꯨꯡꯗ ꯏꯟꯖꯔꯛꯀꯦ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎꯗꯣ ꯆꯥꯛꯁꯪ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛꯁꯪ ꯌꯧꯔꯛꯄꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯃꯧ ꯑꯍꯜꯅ ꯃꯈꯨꯠꯇ ꯆꯐꯨꯗꯨ ꯄꯥꯏꯔꯒ ꯃꯃꯧ ꯑꯇꯣꯝꯕꯤꯗ ꯊꯣꯝꯗꯧꯒꯤ ꯙꯞ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯃꯧ ꯑꯇꯣꯝꯕꯤꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯊꯣꯛꯂꯝꯕ ꯅꯠꯇꯦ ꯃꯈꯨꯠꯇ ꯈꯥꯕꯩꯒ ꯆꯦꯒꯞꯀꯗꯨ ꯄꯥꯏꯔꯒ ꯃꯁꯤꯗ ꯌꯥꯟꯗꯧꯒꯤ ꯇꯧꯔꯒꯅꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯗꯤ ꯀꯤꯅ ꯃꯀꯨ ꯏꯕꯨꯡꯉꯣꯒꯤ ꯃꯔꯨꯝꯗ ꯂꯩꯈ꯭ꯔꯕꯅꯤ ꯃꯀꯨ ꯏꯕꯨꯡꯉꯣꯗꯨꯅ ꯃꯀꯨꯅꯦ ꯁꯥꯗꯅ ꯍꯩ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯅꯔꯤꯗꯣ ꯍꯥ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯣ ꯑꯝꯇ ꯊꯝꯅꯧꯅꯦ ꯃꯩꯄꯥꯛꯄꯤꯅ ꯄꯥꯕꯥ ꯆꯪꯁꯤꯟꯕꯤꯔꯛꯀꯅꯨ ꯃꯁꯤꯒꯤ ꯉꯛꯈꯥ ꯌꯦꯅꯥꯎꯁꯦ ꯑꯝꯇ ꯆꯐꯨꯁꯤ ꯊꯣꯝꯗꯠꯂꯒ ꯀꯥꯡ ꯍꯥꯠꯄꯗꯧꯅ ꯍꯥꯠꯀꯦ ꯀꯔꯤ ꯑꯩꯕꯨ ꯀꯥꯡ ꯍꯥꯠꯄꯗꯧꯅ ꯍꯥꯠꯀꯦ ꯀꯥꯏꯅ ꯏꯃꯥ ꯄꯥꯕꯥ ꯍꯟꯗꯣꯛꯄꯤꯌꯨ ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯩꯕꯤꯔꯨ ꯅꯃꯧ ꯃꯁꯤꯒꯤ ꯁꯃꯨꯁꯦ ꯑꯝꯇ ꯃꯀꯣꯛꯁꯤꯗ ꯌꯥꯟꯊꯔꯒ ꯅꯩꯊꯠꯀꯦ ꯑꯩꯕꯨ ꯅꯩꯊꯠꯀꯦ ꯀꯥꯏꯅ ꯂꯥꯎ ꯀꯅꯥꯅ ꯉꯝꯒꯤ ꯌꯦꯡꯅꯁꯤ ꯑꯉꯝꯕ ꯑꯃ ꯅꯥꯏꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯩ ꯅꯣꯏꯕꯨ ꯊꯥꯗꯣꯛꯅꯧꯅꯦ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕ ꯇꯥꯔꯦꯅꯦ ꯈꯥꯝꯕꯁꯨ ꯇꯥꯗꯦ ꯍꯩ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯇꯨꯁꯤꯡꯁꯤ ꯑꯝꯇ ꯈꯥꯝꯂꯣ ꯂꯥꯎꯅꯦ ꯖꯥꯃꯤꯅꯤ ꯇꯞꯅ ꯂꯩꯇꯕꯅꯦ ꯂꯩꯇꯦꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯖꯥꯃꯤꯅꯤ ꯀꯔꯤꯝꯇ ꯍꯥꯏꯗ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯃꯇꯣꯟꯗꯨ ꯆꯤꯡꯂꯒ ꯊꯥꯡ ꯂꯩꯔꯤꯕꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ ꯕꯣꯀꯨꯜꯖꯥꯎꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯐꯠ ꯌꯦꯡꯕꯗ ꯊꯥꯡ ꯑꯣꯏꯔꯝꯕꯗꯨꯗ ꯊꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯍꯩ ꯅꯣꯏꯒꯤ ꯈꯨꯠꯂꯥꯏꯗꯣ ꯃꯊꯧ ꯇꯧꯕ ꯋꯥꯒꯅꯤ ꯑꯁꯤ ꯑꯣꯏꯅ ꯄꯥꯏꯅꯧ ꯁꯤꯅꯤ ꯊꯥꯡꯁꯤ ꯄꯥꯏꯔꯒ ꯌꯥꯟꯊꯠꯅꯔꯕꯗꯤ ꯀꯨꯏꯔꯔꯣꯏꯗ ꯁꯦ ꯄꯥꯏꯔꯣ ꯌꯥꯟꯊꯠꯅꯔ ꯂꯥꯛꯑꯣ ꯃꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯃꯄꯥꯜꯗ ꯊꯣꯛꯂꯁꯤ ꯃꯣꯏꯅ ꯊꯣꯛꯄ ꯌꯥꯟꯊꯠꯅꯔꯖꯁꯅꯤ ꯍꯥꯏꯅ ꯑꯍꯜ ꯑꯅꯤꯗꯨ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯃꯈꯨꯠꯇ ꯄꯥꯏꯍꯜꯂꯝꯕ ꯊꯥꯡꯁꯤꯡꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯊꯥꯗꯔꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯅꯈꯤꯔꯝꯃꯤ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯃꯪꯒꯣꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯦ ꯇꯥꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯏꯁ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯃꯣꯏ ꯑꯅꯤꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯕꯣ ꯑꯩꯗꯤ ꯃꯈꯣꯏ ꯃꯄꯥꯁꯦ ꯀꯤꯗꯕ ꯃꯥꯜꯂꯤꯗꯅ ꯅꯪꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯨꯔꯦ ꯀꯔꯥꯏꯗꯒꯤ ꯀꯤꯗꯕꯅꯣ ꯍꯩ ꯃꯃꯥ ꯑꯅꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯋꯥꯒ ꯀꯟꯅ ꯍꯥꯏꯔꯨ ꯂꯥꯛꯎ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯊꯣꯡꯒꯥꯏꯒꯦ ꯌꯥꯟꯁꯤꯟꯒꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯤ ꯍꯩ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯕ ꯀꯝꯗꯧꯕ ꯍꯥꯏꯕꯨ ꯃꯣꯏꯅ ꯊꯣꯛꯄ ꯂꯩꯖꯤꯟ ꯑꯩꯈꯣꯏꯅꯤꯁꯨ ꯌꯥꯅꯕꯗꯨꯝ ꯇꯧꯁꯤꯟꯅꯔꯒ ꯂꯩꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯑꯍꯜ ꯑꯅꯤꯗꯨ ꯃꯃꯧ ꯑꯅꯤꯗꯨ ꯀꯤꯗꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ ꯃꯃꯧ ꯑꯍꯜꯁꯨ ꯃꯉꯥꯏ ꯑꯇꯣꯝꯕꯤꯁꯨ ꯃꯉꯥꯏ ꯃꯣꯏꯅ ꯋꯥ ꯍꯥꯏꯔꯛꯂꯕꯗꯤ ꯍꯥꯏꯅ ꯈꯨꯝꯅꯕ ꯁꯦꯝ ꯁꯥꯗꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯀꯥꯟꯅꯔꯣꯏ ꯈꯟꯅ ꯃꯥꯏ ꯄꯥꯛꯄꯤꯅ ꯅꯨꯄꯥ ꯑꯩꯅ ꯁꯨꯝ ꯀꯥꯔꯛꯇꯧꯔꯦꯀꯣ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯅꯣꯏꯒꯤꯅꯦ ꯅꯅꯥꯎ ꯅꯨꯄꯤ ꯈꯣꯡꯗꯅ ꯆꯤꯛꯄꯤꯁꯦ ꯀꯥꯎꯅꯌꯦꯟꯁꯦ ꯑꯁꯤꯒ ꯁꯨꯝ ꯄꯨꯟꯕꯁꯦ ꯑꯩ ꯍꯩꯅꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯑꯩ ꯀꯩꯗꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯄꯥꯕ ꯍꯣꯏ ꯏꯃꯥ ꯍꯣꯏꯗ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯍꯥꯏꯌꯣ ꯍꯥꯏꯕ ꯑꯁ ꯑꯩ ꯃꯗꯨ ꯍꯥꯏꯕ ꯉꯝꯃꯣꯏꯗ ꯅꯪ ꯉꯝꯃꯔꯣꯏ ꯉꯝꯂꯔꯣꯏꯕ ꯅꯪ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯃꯩꯄꯥꯛꯄꯤ ꯃꯥꯒꯤ ꯈꯨꯠꯆꯥꯎꯗꯨ ꯊꯥꯡꯒꯠꯇꯨꯅ ꯐꯨꯗꯧꯒꯤ ꯁꯦꯝ ꯁꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯍꯥꯏꯔꯒꯦꯕ ꯅꯀꯨꯇꯨꯝꯗ ꯊꯥꯡꯗꯧꯑꯣꯕ ꯈꯨꯠꯁꯤ ꯊꯥꯡꯗꯧ ꯍꯥꯏꯔꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯨꯔꯣ ꯍꯣꯏ ꯍꯥꯏꯔꯨꯔꯒꯦꯕ ꯍꯥꯏꯔꯒ ꯑꯆꯧꯕ ꯎꯄꯥꯏ ꯂꯩꯇ ꯃꯄꯥꯟꯂꯣꯝ ꯇꯝꯅ ꯍꯦꯛꯇ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯑꯇꯣꯝꯕꯒꯤ ꯀꯥꯗꯁꯨ ꯃꯉꯥꯏ ꯃꯧ ꯑꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯇꯛꯃꯟꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯝꯌꯥꯏꯗꯨꯗ ꯏꯉꯛ ꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗ ꯃꯄꯥꯜ ꯇꯝꯅ ꯃꯃꯥꯒ ꯃꯄꯥꯒ ꯐꯝꯂꯤꯕꯗꯣꯝ ꯇꯝꯅ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯆा ꯑꯅꯤꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯍꯩ ꯀꯩꯅꯣꯅꯦ ꯅꯣꯏ ꯑꯅꯤꯕꯣ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯝꯖꯦꯜꯒ ꯑꯃꯨꯛ ꯇꯥꯟꯅꯗꯅ ꯆꯦꯟꯕꯤ ꯍꯥꯟꯕꯤ ꯇꯥꯟꯅꯔꯤꯕ꯭ꯔꯅꯦ ꯑꯆꯧꯕꯅ ꯂꯝꯖꯦꯜ ꯇꯥꯟꯅꯕ ꯅꯠꯇꯦ ꯄꯥꯕ ꯍꯣꯏꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯣꯅꯦ ꯀꯔꯤ ꯋꯥ ꯄꯥꯕ ꯅꯃꯧ ꯑꯇꯣꯝꯕꯤꯒ ꯅꯃꯧ ꯅꯨꯄꯤꯒꯁꯦ ꯄꯨꯟꯕ ꯏꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯍꯦꯔꯥ ꯇꯥꯆꯧ ꯇꯣꯉꯥꯟ ꯆꯥꯅꯤꯡꯉꯤꯀꯣ ꯍꯥꯏꯌꯨ ꯑꯗꯨ ꯅꯠꯇꯗꯅ ꯃꯧ ꯑꯇꯣꯝꯕꯤꯒ ꯑꯃꯨꯛ ꯄꯛꯁꯤꯟꯗꯅ ꯑꯩ ꯅꯨꯄꯤꯅ ꯀꯩꯗꯧꯗꯅ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯣꯡꯗꯅ ꯆꯤꯛꯏꯅꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯁꯥ ꯈꯔ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ
ꯄꯪꯕꯅꯤ ꯃꯄꯥꯡꯒꯜ ꯌꯥꯎꯗꯕꯅꯤ ꯑꯁꯤꯗꯤ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯏꯅꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯦꯔꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯇꯥꯆꯧ ꯏꯇꯩꯃꯕꯨ ꯃꯄꯥꯡꯒꯜ ꯌꯥꯎꯗꯦ ꯄꯪꯉꯤ ꯀꯩꯅꯣ ꯈꯣꯡꯗꯅ ꯆꯤꯛꯂꯤꯗꯤ ꯏꯇꯩꯃꯅꯤ ꯃꯁꯤꯗ ꯑꯩꯅꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯇꯝꯕꯗꯒꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯈꯠꯅꯕ ꯍꯧꯕꯁꯨ ꯏꯇꯩꯃꯅꯤ ꯏꯇꯩꯃꯒꯤ ꯈꯨꯠꯆꯥꯎꯗꯨꯅ ꯍꯦꯛꯇ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯃꯃꯥꯏ ꯑꯄꯤꯛꯄꯗꯨꯗ ꯊꯥꯖꯤꯟꯕꯗꯣ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ ꯍꯦꯔꯥ ꯃꯁꯤ ꯃꯆꯤꯟ ꯃꯌꯥ ꯌꯥꯝ ꯍꯦꯜꯂꯤꯗ ꯃꯇꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯇꯩꯃꯁꯤꯅ ꯃꯥꯒꯤꯗꯃꯛ ꯀꯔꯥꯏꯗ ꯀꯔꯤ ꯍꯥꯏꯗꯅ ꯍꯣꯠꯅꯔꯒ ꯍꯧꯖꯤꯛꯇ ꯃꯇꯨ ꯂꯥꯛꯂꯒ ꯎꯁꯤꯠꯇꯕ ꯁꯥꯏ ꯍꯦꯔꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯇꯥꯆꯧ 이따이면 아이기 까리 혼나드나 마시다 따서우다기 아이기네 하이진나라가 나마 빤실라가 셀라호 아두가 마빵기 목바 거울가 삐부드러 아이 혼나 바이세 나다이마다 둠나 바다나 삐기 혼난 아이 수난기 누비기 마람다 노인 하이락도 이비사 하유네 하유 까리 하이두노 하이게 아두디 마시다 뿐나 싸나바니 하이드나 시행싹 탐바도 타박 바비 사야가 싸 이싱 돈진나라가 마빵다 로나 로나 타이바도 아이코이수 노인의 강바자 아두디 하이누 하이니 아시행만에 하리시 하이라가 마신 마나우 아니두 아무 칸나라게 떠오람니 마땅두다 마빠붕나 사우나 건절 깔랍나 아니막도 오야리 노예니나 빰리비시 동안 사바 나트로 또만나소 호이 하이나 마사니두 망각 놈람미 부kulzaw masanupa anida pairap yenglaga wakhal ngayhak tawduna lay mapana sauri khanna masanupa animak pakhatna wala ngangda tumina lepli mamai be madudi nungsa thina jaminina kaino noina hairiba wasiba asoba tap ma asengmani na sa naise ikoi moiga punna chaba punna saminaba ngamlaroiba ikoi bu mayam matai mani haiduna khakhandi moini am usiti atomba tap ma ikoi suni तासो होई तै मोइगा खकपुन मंगमलर मोइने कोइ सिबो मसा मनाउ नै न खखन्दे यारे अनिमक तो नोइना पामबदो अई यारे अदुबो नोइसु अई नाइबा अमाना याबता अदु ओइरबदी नोइना हाइबो खुदिंग अईसु यागदबनी जामिनी नुंसाथीना कइनो मकोइ मपाना हाइरिबा मयामदुबो अंगांग सिंसिना हाइरगे हेक्ता मकोइ मपाना यानी हाइदुबो तोंगान हेक्ता साबा हाइबसे हाइबदा लाइबगी वानी ꯅꯨꯡꯁꯤꯅꯗꯕ ꯏꯃꯨꯡ ꯈꯛꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝꯅ ꯇꯧꯕꯅ ꯅꯨꯡꯁꯤꯅꯗꯕ ꯃꯄꯥꯟ ꯊꯣꯛꯏ ꯍꯥꯏꯁꯦ ꯀꯩꯝꯇ ꯈꯟꯕꯤꯗꯕ꯭ꯔꯣ ꯑꯆꯧꯕꯅ ꯏꯃꯥ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅꯗꯕ ꯃꯄꯥꯜ ꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯅ ꯑꯣꯝꯆꯥꯛꯅ ꯂꯩꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯅꯆꯥꯗꯤ ꯃꯥꯒꯤ ꯆꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯃꯥ ꯇꯥꯆꯧꯍꯣꯏꯒ ꯑꯩꯈꯣꯏꯒ ꯃꯄꯣꯛ ꯑꯁꯤꯒꯤꯗꯤ ꯈꯛ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯇꯣꯉꯥꯟ ꯆꯥꯟꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ 이마기 아소바 아톰바 노이보 마마 năng aina phana punsinnana leiba pamlabasu moigi pukning wakhalna punba pamdrabadi madu arembo oidori sasa ipa noina haibudu yarake adubu aina haribasi aina haiba noina hana inba tabani kaiwanu papa haibiru papa tahagan ipa thabak amata chatlukhi aduga noina tawdobado hairaklagi asi hairamlaga bokulzaw tumina dumak konthong adom tamna thokirami masanupa anidudi mama mapagi nungsuk nungzannaba maithongda awapotlung puribadu amata uda magi aningba thunglani khanna yamna harauna magi katamna changna khirami mayamduna mari chatkhiba changkhibadu mamaibi madudi mapi irachena tuminuwa amata haizaba ngamda leplaga lehaurammi asomdana bokulzawdu tawpham khangda mayumdagi thoraklaga tomsau hoi tamna hekta laklammi tomsau bokulzaw sanglakpa ubaduda iha harauna bokulzaw ibo handakti lakpa udri haina khalamni nasa namausinga nungaina leikrabra haidana solamlibani kadaidagi nuaiba nanause taadaga wamta tanagi haina laklibani hairaga bokulzaw samlapna magi imungi oiriba phibamdu tamjarami tomsau masu ingakngakna ado aibu kaido hairinu तादन नुसीबीदना हयेंसे ताद होइदा अइगी इमुंग पुंबदु साक चरामत सहनबी अदुना कैदौदोरिबा अतैगी नते अइगी मवनिदो तादगी नमवनि सिना तौरिबसे अमुक्ता येंगहनगे खन अदुगा वखल होंबा ngambra yenge अदुदा ngamdragana kamdौबा ngamdragana तादा मोइना थोकपा तौहलगे फरे अदुदी हयेंसि सोइदना लाक याम नुंगाइजरे तादा हराव हरावना याबिरकबा ननाव करिना लमनगी वादा तोखो नंगनसु अइगी इतेंग मयाम अम पांगबिरिबदु असी खकपु कयाम लुबनेना फरे तादा मतम सिसु थेंजिलक्ले अदुदी ननाव अमु होय अइ असोय फावबा यारनी तादा अइ दुम चटख्रगे
haina bokul zaudu makoktagi asawu potlum ama thangthabagum harauna sakhirammi mathangge ayuktu haina khibagi matung inna bokul zauna matu masa mamau makhoi pulap tomsaugi da sak sabane haina laklammi tomsaugi mamau anina wakanna phauba ngangnadaba yamna nungsi sanaba mataududa mau anidu tausanaribra haina phauba hana khalammi adu mai pakpina mirak narak yenglaga lona ina oibema kainom tanggeni memisana kaiwana isia noina si haga nanga sibu kamai leiminake adugi oira isena suibu hekpok minaba manawa magumna taubi adunasu aina ichi haibadagi henba ngamjade isia se haisi sawo chage noksinna duna haidu saram adubu mai pakpi mana mayumda tawriba aduga yumduda bimolana tawriba sadaron aduga matomta ikaijaraklammi nakalamada sumangai laibina bimolagi manakta sangsinduna tapna isia kaidawrena wam tangi tawbani kaiwano kok hayu kaidawge nayum angni dum khalu kaidawge atai nateda isiega nuigi ise tongasya karamna loinage haina sum ise adugi oira aikoigidi ainasu inaw haibadagi hende manasu ise haibadagi henjadi asinatana kay haiduno kaisu khangdre o yam nungsinari satnidana aikoisu ise gaiga yam hairaga wadu makha taba ngamda noksinai adum tauna ngihak lairamlaga mayumda hanaraklammi mayum hek yaubaga bokul zauna masa mamawsingda onsillaga noibo tongan saningi haidaine yare sarsa noi thupu tau mai pakpina baba ima namau yamna lankre namau amuk ngakpi ngasi haiba numit asidki namau amuk kana tongan charage haijarar inaubusu aigi irem khakni haina khanjarage laibina baba ima namau suni amuk kana tongan charage haijarar isebusu aigi hek pokminaba ichini haina khanjarage adudi noyani amuk hana kaunararoi amuk hana kaunazararoi phare ngasigidi nangi kada pothajaruru yare adudi baba zangzam makugi yathang phanglabada mamau animak magi ka tamna changna khiramni adum tauna bokul zauna migi lisa sajat phajaba imungi mausingi nitidu yenghalubadagi mamau anisu ikairatuna lisa sajat phajabi mamau oiraktuna imungdu ingna sikna pan khiramni